India da haukiba tha anirongi mamangdagi mayoknaragliba COVID-19 laisaki ahumsuba web asi lagliba numit kharani gi manungda loisilaklaba yabagi thajaba leirakle pung kunmari da positive oiba migi masing yamna yamsilaktaba amasung positive oibagi changsu yamna nemtharakba loinana ahumsuba web asi ahanba amasung anisuba web loisinkibagum ikui kuidana loisilaklaba yabagi thajaba leirakpani South Africa da yan hana thengnakiba coronavirus gi anoba variant Omicron na thokhanba ahumsuba web ta nongmada mi ahumgi matakta positive oiba yaukrabasu haujikti nongmada lising tara yauna positive oidre haukiba February kuntaruki ayuk pung nipan dagi February kuntareki ayuk pung nipan phawbada mi lising tara chani humudra humdoi nongna positive oigraba matungda haujik phawbada pung kunmari da mi lising tara yauna positive oiba amukta yaudre haukiba tang kuntareki ayuk pung nipan dagi tang kunipan gi ayuk pung nipan phawbada mi lising nipan supna tara humdoi khaktamak positive oigraba matungda ngarang February kunipan gi ayuk pung nipan dagi ngasi March gi ayuk pung nipan phawbada supna tagi mi lising taruk chamapan tara manga kaktamak positive oiki haukiba pung kunmarida tongan state amasung union territory singda punna mi lak mapan lising machatruk niputare test tobada mi lising taruk chamapan tara manga adu positive oigibani pung kunmarida positive oibigi chang chada sino dasmik tare ni aduga cheul gi oina positive oibigi chang na chada ama dasmik ama amani haukiba February gi tang kunma thogi ayuk pung nipan degi February gi tang kuri thogi ayuk pung nipan phawbadadi mi lak tara lising marphu mari chani niputare test tobada lising tara humdoi chamri supna manga positive oigibani pung kunmari da positive oibigi changna chada ama dasmik ani mari aduga cheyul gi oina positive oibigi changna chada ama dasmik mapan nipan oikibani India da COVID-19 gi laichat sandopagi changsi yamna nemlabasu pung kunmari da anoba positive case lising tara yauna hengatpa amukta yaurudraba matungda mamang sahi gi December gi aroiba saruktigi nahongna amuk wangkatpa haurakibani November gi aroiba sarukta South Africa da Omicron variant sandopa haurakraba matungda India da su December gi aroiba saruktigi COVID ki laichat sandopagi chang nahongna amuk wangkatpa haurakibani numit nipu mapani chupna pung kunmarida hengatpa anoba positive case masing lising tara humdogi makada lairuraba matungda ahanba oina December kuntra da lising tara humdogi matakta hengatkibani matung tarakpada leptana hengatuna lakkibaga loinana January tara mapan gi ayuk pung nipan degi January kun gi ayuk pung nipan phawbada anoba positive case lak ahum gi matakta hengatkibani numit mangani chupna numit kudingi anoba positive case lak ahum gi matakta hengaluraba matungda amuk hantaraktuna January kun manga degi kuntra mathoi phawbada lak ahumgi makada February amadagi taruk phawbada lak anigi makada aduga February taritigi lak amagi makada hengatpa haurakpaga loinana haukiba pung kunmarida anoba positive case lising tara yaudana supnatagi lising taruk chamapan tara manga kaktamak hengalakibani haukiba ing lising ani tara mapan gi December thada China gi Hubei province ki manung chana leiba Wuhan city dagi yan hana sandorokiba COVID-19 gi laichat asi India da yan hanba oina haukiba ing lising ani kun gi January thada Kerala da thengnakibani sahi adugi December kuntra mathogi ayuk pung nipan phawbada punna mi kotiema lak ani lising marphu taruk chahum taran thoi positive oiki sahi adugi oina May thadagi October tha phawbada laichat sandoropagi chang yamna wangki November thadagi amuk leptana haitharaktuna pung kunmarida anoba positive case lising tara yaudana hengatpa phawba yauki adubu March thadagi di leptana amuk wangkhalakpaga loinna nongmada mi lak marigi mathakta positive oiba yauki matung tarakpada leptana amuk hantaraktuna pung kunmarida lising tara yaudana hengatpa yauki mamang sahigi November kuntaruk tagi December kumapan phawbada anoba positive case lising tara yauna hengatpa amukta yaukide matung tarakpada December kuntra dagi amuk wangkhalakpaga loinana sahi asigi January kundagi kunmari phawba numi mangani thangna thanana lak ahumgi mathakta hengatkibani haujik amuk nemtharakuna pung kunmari de hengatpa anoba positive case masing lising taragi makada haitharakpani nongmada positive oiba migi masing lising taragi makada haitharakpa amasung nongmada positive oibgi changchada amagi makada hantharakpasina Omicron variant na thonba COVID-19 gi ahum suba wave asi yamna thuna loikragani haibigi thajaba leire adubu laichat asi haujikchu miyangi marakta leiribana section bagi tangai fadaba leitabadi natte malemgi leba kharada BA2 haina khanglaba Omicron gi sub variant ama nauna amuk sandoropagi wafam leiri Omicron gi sub variant asina Omicron dagi yamna hena yangna sandokpa ngami haina lab study amada phongdokkiba leibata natana World Health Organization asu BA2 na BA1 dagi
ꯍꯦꯟꯅ ꯌꯥꯡꯅ ꯁꯟꯗꯣꯛꯍꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩ ꯃꯔꯛ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ ꯀꯥꯟꯄꯨꯔꯒꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯇꯔꯥꯏꯅ ꯂꯧꯕ ꯆꯨꯝꯂꯣꯏꯗꯕ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯏꯟꯗꯤꯌꯥꯗ ꯂꯥꯛꯂꯤꯕ ꯖꯨꯟ ꯇꯥꯡ 12ꯗꯒꯤ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯀꯤ ꯃꯔꯤꯁꯨꯕ ꯋꯦꯕ ꯍꯧꯔꯕ ꯑꯃꯁꯨꯡ ꯑꯥꯒꯁꯠꯀꯤ ꯃꯌꯥꯏ ꯆꯜꯂꯛꯄꯗꯒꯤ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯃꯇꯣꯟ ꯂꯣꯝꯂꯕ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯔꯤꯁꯔꯆꯔꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯚꯤꯗ-19ꯒꯤ ꯋꯦꯕ ꯑꯁꯤ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯑꯍꯨꯝꯁꯨꯕ ꯋꯦꯕ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯣꯏꯗꯧꯔꯤ ꯃꯔꯤꯁꯨꯕ ꯋꯦꯕꯀꯤ ꯃꯇꯨꯡꯗꯁꯨ ꯃꯉꯥꯁꯨꯕ ꯇꯔꯨꯛꯁꯨꯕ ꯃꯊꯪ ꯂꯥꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯃꯤꯌꯥꯝ ꯏꯀꯣꯝ ꯀꯣꯝꯊꯣꯛꯅ ꯂꯩꯕ ꯌꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯀꯣꯚꯤꯗꯀꯤ ꯂꯥꯏꯆꯠ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯄꯥꯊꯔꯛꯂꯦ ꯄꯨꯡ 24ꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯆꯥꯗ ꯑꯃꯒꯤ ꯃꯈꯥꯗ ꯍꯥꯏꯊꯔꯛꯂꯦ ꯍꯥꯏꯗꯨꯅ ꯏꯀꯣꯝ ꯀꯣꯝꯊꯣꯛꯄ ꯆꯨꯝꯂꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯀꯣꯚꯤꯗ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯕꯤꯍꯦꯚꯤꯌꯔ ꯉꯥꯛꯅ ꯆꯠꯄ ꯆꯨꯝꯒꯅꯤ